MAPUROIBA AMADI MASHAMAK drug CHANABA non-local AMAGA Oktaba Lichat CHATLAMBANI HAIBA Nupi Women Self-Development Association TRONGLAOBI AWANG LEIKAI AMADI TRONGLAOBI KHUL NGAKPA SHING KWAKTA MAPHAM AMADAGI PHAGATLABA MATUNG WAKHAL TAMINNARAGA IMUNG MANUNG MEEOI SHINNAKHRE Thaudo asi ngarang namidang wairam chaurakta pung 6:30 tarakpa aduaida thokibane TRONGLAOBI KHUL NGAKPA SHING AMADI Women Self-Development Association TRONGLAOBI AWANG LEIKAI gi maira paibi singna akaknaba paw ama fangbadagi kwakta gi mafam ama da thibagi humbagi thabak chathabada nupi ado non local aduga laiminarambadagi fagatpane non local aduga konana nupi ado farba matung nupi adugi mapuroiba so Women Self Development Association TRONGLAOBI AWANG LEIKAI amade TRONGLAOBI gi khul ngakpa singna kaukhatlaba matung makhoya humak wakhal taminakhi haire Maira paibi singna Phagatlaba nupi ado mamang chahi gi May 3 dagi thorakhiba irang asina maram oiraga Churachandpur dagi lanjelaklaga moirangi mafam amada mapuroiba amade mapapokpa maboka loinana asanba yum ama wairaga leirakhibane non local aduna West Bengal dagi haujikna moirangi asanba yum amada leiduna yotek thangtek khomba chatpa mioine nupi adugi mapuroiba aduna Nambol Assembly Constituency gi mafam amadagi ne Makoi animak drug seasonay haide. Nupi ado hana atopa nupa amada mayum panduna macha lairaba matung khainarakpadagi nupa asida anisuba oina yum palaktuna moirangi asanba yum amada laibene mahaki nupa ado sel thoknaba thabak sunomba amata taude haide Phagatlaba nupi aduna haibagi matung inna Asigumba thabagasi Churachandpur dagi lanjelaklaba matung mapuroibaga makoi anige mayai kaba chinjak chanaba amade imung punaba khonabada oktaba lambi asida changkhibane asigumba thabagasi chatharakpa chahi amarom fare haide Phagatlaba MEEOI ahumado TRONGLAOBI da leiba Arabai Tengol Unit 60 gi office campus ta purakdaga yomgi ahal sing amade non local adugina jotek thangte khomba gi mapu adu kauraba matung wakhal taminakhe Thaudo aduga mari lainana Women Self Development Association TRONGLAOBI AWANG LEIKAI gi Secretary K Kunjeswari na hai Mayai kaba chinjak sizinabagi mayokta association asina khul ngakpa icha singa loinana hanadagi akanba drive kaya chathaduna lakpane ngasi akaknaba paw ama fangbadigi kwakta gi mafam amada association asigi member singa loinana khul ngakpa icha singa drive chathabada non local amaga nupi abaga mayai kaba chinjak sizinaraga oktaba lichat chatlamba thengnabadagi fagatpane nupi aduda wahang pahong taubada mapuroibagi ayaba yauraga oktaba lambi asida changbane wahaki mapuroiba su mayai kaba chinjak heroin number 4 sizinai haina hairakhe nupi aduna wafam adu fongdorakpadagi nupi adugi mapuroiba amade nupi adugi mabok adusu kauraga wakhal taminare non local adugi na yotek thangtek khomba mapu adu kauraga wakhal taminaraba matung tek takaidana SHINNAKHRE matungda sigumba thabaga se kanagumba nupi singna tawraktabade nupi khunaibu singnabani haina lauraga akanba jairak pigani haina mahakna makhata khe aikoina hauji nupi singna masagi ijat yolaga sendan lambida satharakpa masi aikoi nupi samasbu yamna singnabani haina aikoina lawi aduna makhoi asi aikoi gi samas gi damakta oinadi makhoi se mahikni haina aikoina lawi asigumba nupi singna aikoi gi samas da laiba makai aikoi chaukhatpagi mami samakani aduna masigi thaba ase aikoi nupi oibi singna aikoi punsinduna masigi thaba ase taudanabagi damakta aikoi nupi samas amadi aigi iraiba iramdam singdi isa inaw singda masimadi apil tawningi aduga nan local singna makhoi sulamdam sida hingnanabagi damak chandan lambi thiba laklaga aikoi gi lamdam sigi iraisa ifuruki nupi masa singbu makhoina asigumba lan lamjingbagi thabak tawbase masisu yajaningde